Facebook ta natai chadaba comment piruba miyoy ama judicial custody da thajankhre. State asigi chief minister bu khwaidagi afaba chief minister ni haiba thagat wahi ga loinana Facebook da upload tawrakhiba post amada natai chadaba amade miyambu lana lamjingba yaba wahi wata sizinaduna comment pirakhibani haiba ma ngarang chief judicial magistrate Imphal West na November 5 fauba police custody remand pikre. Ngarang court na judicial custody remand pikreba accused adude Thobal police station na konba uyal makha laikai dage hojikna wangkhai thangapat manakta laiba haisnam nauba chahi kunmathoi ne mahak tha sigi kunge ayuk pung 3:30 kunthraga mangarom taba matamda phagat khibani amade ngasi fauba police custody da lairakhibane police custody remand matam loikhibadage judicial custody remand prayer ga loinana police na court puthorokhibane thogdok asiga mari leinana case asigi ayona court ta langkhatkiba submission adugi matungina tha asigi taraga mapanda mahila morcha ge secretary oidiba nupi amana mahaki Facebook account da state asigi chief minister nongthongmam biren ase khwaidagi afaba chief minister ni haiba thagat wahai ga loinana post ama upload tawrubada accuse asi yauna atopa miyoy amana athiba wahai amade miyambu lana lamjingba yaba wahai wata sizinaduna comment pirakle haibagi wakat ama Imphal police station da lakhe wakat adubu tharakhiba complainant aduge maikaidagi hairiba comment sing aduna maram oiduna mahaki political career da akaiba piduna wakhalda awaba kaya thogalle haiba wafam singsu phongdorokle wakat aduga mari lainana police na FIR ama laukhatlaba matungda accused adu phagat khibane accused asigi mathakta wahang pahong chathabada mahaki mathakta siriba maral sing adu masana yajakhe mahaki mathakta makha taba investigation chathaba amade ko accused oiriba miyoi sing aduge mathaktasu investigation chathagadaba leiba maramna accused asi judicial custody remand pinaba ayona prayer tawkhibani haire Tengnoupalda fajinduna thamlakpa sagol mapan Manipuri poni oiramdre tata truck amade diay amada haptuna more tamna puna bahonarambadage Tengnoupal police na fajinduna thamlakhiba sagol mapan adu Manipuri poni oiramdre haina state veterinary department na phongdorokle department asigi director na pausi asida phongdorokpagi matungina sagol sing adu Pune ge auction laufam amadage laurakpani haina fagatlaba miyoi sing aduna phongdorokli haire fagatlaba sagol sing adu kupna yengsinba matamda Manipuri poni sing dage ka hena wang chauba amade top topa sawong sada chenba maramna mapan lamgi sagol ni haiba laina khangba ngamlei adubu miyoi sing aduna sa sing ase leirakpagi sales dit na chingba pirabasu yamna sangna sa sing asibu awaba pigadaba mawongda purakliba sigi yenglaga cruelty to animal act ki makhada miyoi sing adu detain tawduna thambane sagol sing asi hojik maki oina Imphal da pukhalaktuna lamphel pata laiba Manipur Horse Riding and Polo Association ki complex ta tokhaina thamle sagol sing asi mapan lamgi sa oibana lamdam asigi hanadage laijariba poni sing asida atopa laina layong sing sandoroktanabage section thorang laukat poina makoibu tokhaina thambani haina mahakna makhata na phongdokhe thajaba yaba mafumdagi phangba paugi matungina sagol sing adu Burma lom da thadokhinaba pusilakpo iramba yai loinana department amadi mari lainaba authority singi maikaidage chapchaba wafam ama khangalaktriba maramna hojikmaki oinade police na case asiga mari lainana FIR laukhatpa laitri haire panba yabade Manipur da phangliba Manipuri poni asigi masing asi yamna nemba maramna mapan lamgi atopa sagol sing state asida pusilakpa amade state asidagi atopa state amade laibak sing da thadokpada chana kanglon kaya marum ngangna chanaba kumja 2016 ge December kulhumdoi da thokiba state gazette amana khangan khiba laikhrabane asigumba kanglon kaya se laina sagol sing adu matau karamna Manipur da pusilaklibano amade more tamna punaba kamdongna kaksingi veterinary officer na fitness certificate piramlibano haibase wahang amadi adumak oire tha ahumgi manungda miyamda sinagani haikhiba hospital sangadana leire sangabina balusingba ngaibada hospital gi kanaba phangandre COVID-19 gi anisuba web ki laichet asi thenganaba Kairao Assembly constituency gi kiamgai mayai lekaida Defense Research and Development Organization DRDO na sakhiba COVID ki hospital tha ahumgi manungda loisinduna miyamda sinagani haina laukthokraga tha mari helaba phauba sangabidana leire maikai adomdagi phangba pauna hai masak thokpa COVID ki hospital ase nahal na sangaba yarbane adubu sangabina ba center gi lusingba sing lakpa ngaiduna laibadage ngasi phauba sangadana thambane kiamgaida sagaliba phamung chani leigadaba dedicated COVID hospital asigi ayamba saruk saba loirabasu mikhal mayagi kok thadaringai amade
कोविड की फिवम खर साफरकपदगे संगाबा काउथोखिबगी मवोंगदा लैरे नुमिदांगदा थमलकपा कर्फ्यू सांगदोकले CHIC सिंगे थबक लेबले एंगेज तौरकपा नर्सिंग थबक चनहंद्रे स्टेट डिजास्टर मैनेजमेंट अथॉरिटी स्टेट एग्जीक्यूटिव कमिटी के चेयरमैन सु ओरिबा चीफ सेक्रेटरी डॉक्टर राजेश कुमार ना ngarang thokiba order amagi matungina September 12 dagi hauраklага ngarang phawbada Manipur gi district pumnamakta numidang pung 9:30 dagi hauraga ayuk pung 3 phawba thamlakhiba curfew gi athingba sing adu makha tana mathang thagi 12 phawba chanakhigani haide loinana September 12 2021 da chief secretary na thokiba order gi matungina ayaba pikhiba activity pumnamak chap manana mathang thagi 12 phawba adumak chanagani haide Order asi Disaster Management Act 2005 की Section 20 Close to Subclose A गे Provision सिंगी मतुंगी न थोकपनी हाइरे अमरोमदा Deputy Secretary Health and Family Welfare सोइमिन लियान लेंगेना ngasi thokiba order mada Manipur gi tongan ba mafum singda hangdoktuna salai rakhiba Community Home Isolation Center CHIC singi thabak thoram pumnamak ngarang dagi lepkhibana maram oiraduna haidiba CHIC sing asida Delhi West Basista COVID kamari lainaba duty singidamak engage tawrakpa nurse pumnamaki thabak ngasidagi hawduna chanahandre haide atopa se phong amadana staff nurse ANM lobagi written test recruitment process kakthatre National Health Mission gi makhada staff nurse humbudraga nithoi amasung ANM nifuga taret lobagi kumsing 2019 gi December 15 da pangthokhiba written test amade DPC pangthokibagi recruitment process khudingmak kakhatle haina State Health Society Manipur ge State Mission gi Director N Samjaina thokpo office memorandum amana phongdorokle hairiba phamsing ase laungnabagi damak nauna notification thoklaga nei madugi damak department asige website amade state asige pause singda matam sana notice tawga nei staff nurse amasung ANM lobagi recruitment process kakthaliba du mari lenabo authority gi ayaba matungina ni haina su phongdokle nomit humni leptana petrol diesel gi mamal hengat khrei Petrol amasung diesel gi mamal ngasi su liter amada 35 gi changda hengat khrei numit humni leptana hengalakpa asina laibak asida makhalani gi thaw asigi mamal khwaidagi wangbo oire nauna hengalakhiba mamal asida Delhi da petrol liter amada lupa 103 paisa 35 pikre amade Mumbai dana lupa 112 paisa 79 pikre haina state na chalaiba fuel retailer sing na thokpa prime notification amana haikhe Diesel gi mamal su adumak wangkhalakpadage Delhi da liter amada lupa 45 paisa 62 amasung Mumbai dana liter amada lupa 103 paisa 62 pikre aroibada tabidi bapumnamakpu thagatchari